MANIPUR LEINGAKKI LOISHANG SINGDA THABAK TOURIBA SINGGI THAGI TOLOPKI BILL SING SABADA EMPLOYEE KHARANA SEL LORAGA TOLOP SARE HAIBA PAU FANGBADAGI MAKOI SING ADU THENGNARABADI AKANBA MATIK CHABA THABAK SING LOKHALAGANI HAINA Finance Department ki Commissioner cum Secretary and Asok Kumar notification ama thokre notification adugi matung ina MANIPUR LEINGAKKI leiriba sanction post singi asi CMIS database update tauraga leizaba potni masigi matung ina post sing adugi fangfang thokpa tolop masana lepchaduna leirabani tolop thadokpa natroga fithokpa haibasi masa mathanta generate tawzaba CMIS payroll system ki khutangda mari lenaba DDO singna tawzai bill thadokibagi chaining DDO na verified tauraba matungda budget estimate allocation and monitoring system dagi reflect tauraklaga tolop thadokhinaba Treasury na amuk pass tawduna lakli adubu hariba singasi leina kanagumba mari lenariba department sing aduda thabak tauriba MEEOI kharana tolop thadokpige natroga bill pass tawhange haizanduna employee kharadagi sel charamba honare haiba pau fanglei maram asina Manipur LEINGAKKI LOISHANG singi director sing natroga head of department singna hirama singi matangda akanba warning pinaba amadi matik chaba thabak loukhatnaba notification asida khangalakli matang asida panba yaba wafam amana lengakna loukhalakliba khongthang asi maru oina education social welfare treasury danamanjuri university na chingba loisang kharada staff kharana sel charamba honarakle haiba paugi likun ama fangbadagi oiramba yai hairi makha tarakpada lengakna loukhalakliba khongthang asina lana tawba thabak sing asidagi khara makhaidi chumthokpa ngamlagani masigal loinena makhata na lengakna loishang sing asida transparency amadi accountability leina thabak tawrakhi gani habigi chauna thazaba amadi miyamda pokhanba ngamlagani